ꯃꯊꯥꯏ ꯊꯥꯏꯅꯉꯩꯗ ꯑꯆꯧꯕ ꯈꯨꯜ ꯑꯃ ꯆꯤꯡꯌꯥꯗ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯇꯨꯔꯦꯜ ꯑꯃꯁꯨ ꯆꯦꯜꯂꯤ꯫ ꯇꯨꯔꯦꯜꯗꯨꯒꯤ ꯍꯧꯔꯛꯐꯝꯁꯤ ꯈꯨꯜꯗꯨꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯆꯤꯡꯒꯣꯜꯗꯒꯤꯅꯤ꯫ ꯆꯤꯡꯗꯨꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯅ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯆꯥꯅꯅꯕ ꯁꯥ ꯉꯥꯒꯤꯗꯃꯛꯇ ꯑꯋꯥꯠꯄ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯅꯕ ꯆꯤꯡꯃꯥꯏ ꯑꯃꯁꯨ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯁꯤꯡꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨꯁꯨ ꯊꯣꯏꯗꯣꯛꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯆꯥꯕ ꯊꯛꯄ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯝꯗꯦ꯫ ꯈꯨꯜꯗꯨꯗ ꯃꯄꯥ ꯃꯃꯥꯅ ꯑꯃꯠꯇ ꯄꯣꯛꯆꯕ ꯉꯝꯊꯥ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯊꯟꯇ ꯄꯣꯛꯆꯕꯒꯤ ꯍꯧꯅꯕꯤ ꯃꯄꯥ ꯃꯃꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯇꯤꯟꯅꯍꯜꯂꯝꯗꯦ꯫ ꯏꯃꯨꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯅꯆꯤꯡꯕꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯎꯍꯟꯗꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯝ ꯑꯃ ꯈꯨꯜꯗꯨꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯁꯟꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈꯤ꯫ ꯂꯩꯅꯥꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯝꯊꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯝꯊꯥꯗꯤ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 3 ꯈꯛꯇꯃꯛ ꯃꯉꯥꯏꯔꯤ꯫ ꯃꯄꯥ ꯃꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝꯖꯥꯎꯗꯨꯗ ꯉꯝꯊꯥ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯝꯊꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯥꯅꯅꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯗꯤ ꯋꯥꯠꯂꯝꯗꯦ꯫ ꯃꯄꯥ ꯃꯃꯥꯅ ꯊꯝꯕꯤꯔꯝꯕ ꯄꯣꯠꯀꯩꯁꯤꯡꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯣꯏꯈꯤꯒꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯣꯏꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯦꯟ ꯇꯥꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯉꯝꯊꯥꯅ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯅꯕꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯔꯝꯃꯤ꯫ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯜꯂꯝꯃꯤ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯇꯧꯔꯝꯃꯤ꯫ ꯉꯝꯊꯥꯒ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯉꯝꯊꯥꯒꯤ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯑꯗꯨ ꯀꯜꯂꯛꯄꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡ ꯇꯥꯛꯍꯜꯂꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯉꯝꯊꯥꯁꯦ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯇꯥꯎꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯜꯂꯁꯦ꯫ ꯏꯇꯥꯎꯒꯤ ꯋꯥꯐꯝꯗꯨ ꯑꯩꯁꯨ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯔꯜ ꯃꯊꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯃꯤ ꯍꯥꯏꯔꯗꯤ ꯉꯝꯊꯥꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯥꯕꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯀꯥꯏꯅ ꯊꯥꯒꯠꯄꯤꯕꯁꯤꯗ ꯃꯥ ꯌꯥꯝꯅ ꯆꯥꯎꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯇꯥꯎ ꯁꯨꯝꯗꯧꯔꯁꯦ꯫ ꯉꯝꯊꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯦ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯅ ꯍꯧꯔꯨꯔꯒ ꯃꯗꯨꯗ ꯆꯪꯕ ꯆꯦꯡ ꯆꯥꯛ ꯄꯨꯝꯕ ꯉꯝꯊꯥꯗ ꯄꯨꯊꯣꯛꯍꯜꯂꯁꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯑꯣ ꯏꯇꯥꯎ! ꯑꯣ ꯏꯇꯥꯎ! ꯏꯇꯥꯎ ꯉꯝꯊꯥ! ꯅꯇꯥꯎ ꯑꯩꯈꯣꯏ ꯂꯥꯛꯂꯤꯌꯦ꯫ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯏꯇꯥꯎ ꯍꯣꯏ, ꯌꯥꯝ ꯊꯥꯖꯗꯅ ꯅꯇꯥꯎ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯏꯇꯥꯎꯗꯤ ꯅꯔꯜ ꯅꯊꯨꯝꯒ ꯄꯩꯒꯩ ꯂꯩꯁꯜꯂꯕꯅꯤꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯈ꯭ꯔꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ
ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯅꯕꯅꯤ꯫ ꯃꯗꯨꯗ ꯏꯇꯥꯎꯕꯨꯁꯨ ꯌꯥꯎꯍꯟꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅꯦ ꯏꯇꯥꯎ, ꯃꯌꯥꯝ ꯄꯨꯟꯕꯗꯣ ꯑꯩꯁꯨ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ꯫ ꯑꯗꯨꯗ ꯏꯇꯥꯎ, ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯦ ꯏꯇꯥꯎꯅ ꯂꯟ ꯊꯨꯝ ꯂꯩꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦꯗꯣ꯫ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯑꯁꯤꯗ ꯆꯪꯒꯗꯕ ꯉꯥ ꯆꯥꯛꯁꯤꯡꯗꯣ ꯏꯇꯥꯎꯅ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯣꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯍꯌꯦꯡꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯅꯇꯥꯎ ꯑꯩꯍꯥꯛꯅ ꯉꯝꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ ꯃꯇꯥꯎꯁꯤꯡꯗꯨꯅ ꯇꯠꯇꯅ ꯉꯝꯊꯥꯗ ꯆꯥꯛꯆꯥ ꯍꯩꯖꯥꯅꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯉꯝꯊꯥꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯆꯨꯝꯅꯒꯤ ꯏꯇꯤꯡ ꯇꯤꯡꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯀꯨꯝ ꯑꯃ ꯉꯝꯊꯥꯅ ꯈꯨꯜꯒꯤ ꯑꯆꯧꯕ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯃ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯍꯔꯥꯎꯕꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯕꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅꯁꯨ ꯉꯝꯊꯥꯕꯨ ꯈꯣꯏꯗꯥꯖꯈꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯝꯆꯣꯡꯊꯥꯡꯅꯤ ꯀꯧꯏ꯫ ꯃꯥꯅꯗꯤ ꯉꯝꯊꯥꯕꯨ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ꯫ ꯈꯨꯜꯗꯨꯗ ꯂꯩꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯉꯝꯊꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ, ꯄꯨꯀꯩ ꯂꯟꯀꯩ ꯋꯥꯠꯇ ꯄꯥꯗꯕꯁꯤꯗ ꯌꯥꯝꯅ ꯀꯂꯛꯅꯔꯝꯃꯤ꯫ ꯉꯝꯊꯥꯅꯗꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯈꯣꯏꯗꯥꯅ ꯌꯦꯡꯂꯝꯗꯦ꯫ ꯂꯝꯆꯣꯡꯊꯥꯡꯅꯤꯅ ꯃꯌꯥꯝꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯉꯝꯊꯥ ꯃꯇꯣꯝꯇ ꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯝꯆꯣꯡꯊꯥꯡꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯟꯕꯤꯗꯨꯅ ꯉꯝꯊꯥ ꯑꯃꯁꯨꯡ ꯂꯝꯆꯣꯡꯊꯥꯡꯅꯤ ꯑꯅꯤꯗꯨ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯂꯝꯆꯣꯡꯊꯥꯡꯅꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯃꯁꯛ ꯃꯇꯧꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯔꯝꯅ ꯈꯨꯜꯗꯨꯒꯤ ꯄꯥꯈꯪꯁꯤꯡꯅ ꯃꯤꯇꯥꯟꯅꯔꯝꯃꯤ꯫ ꯃꯤꯍꯧꯔꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯉꯝꯊꯥ ꯑꯃꯁꯨꯡ ꯂꯝꯆꯣꯡꯊꯥꯡꯅꯤꯕꯨ ꯀꯔꯝꯅ ꯑꯋꯥꯕ ꯅꯪꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯔꯤꯕ꯭ꯔꯥ? ꯉꯁꯤꯁꯦ ꯈꯨꯟꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯍꯧꯅꯔꯒ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯀꯗꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯏꯇꯥꯎ ꯍꯣꯏꯁꯨ ꯑꯩ ꯍꯧꯕ ꯂꯥꯛꯂꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯥꯛꯈꯔ ꯉꯟꯅ ꯊꯣꯡꯉꯨꯀꯣ꯫ ꯌꯥꯔꯕꯗꯤ ꯉꯁꯤꯒꯤ ꯉꯥ ꯐꯥꯕ ꯑꯗꯣ ꯆꯠꯄꯤꯈ꯭ꯔꯅꯨꯕ꯫ ꯉꯔꯥꯡ ꯑꯩ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦꯕ꯫ ꯌꯥꯔꯕꯗꯤ ꯏꯕꯨꯡꯁꯤꯡ ꯑꯗꯨꯅ ꯍꯧꯕ ꯂꯥꯛꯂꯕꯁꯨ ꯈꯔ ꯐꯖꯅ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯄꯤꯈꯣ꯫ ꯃꯪ ꯍꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯔꯝꯕ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪꯗꯁꯨ ꯑꯋꯥꯕ ꯇꯥꯒꯜꯂꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯂꯤꯕꯗꯨꯅꯤ꯫ ꯃꯪꯒꯤ ꯋꯥꯕꯨ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅꯅꯦ ꯑꯩ ꯆꯠꯂꯔꯣꯏꯒꯦ꯫ ꯏꯇꯥꯎ ꯍꯣꯏꯗꯁꯨ ꯐꯖꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯏꯇꯥꯎ ꯉꯝꯊꯥ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯃꯤ ꯂꯣꯏꯅ ꯉꯥꯏꯅꯍꯧꯔꯦ, ꯏꯇꯥꯎ ꯈꯛꯇ ꯉꯥꯏꯔꯦꯅꯦ ꯋꯥꯠꯂꯤꯁꯦ꯫ ꯏꯇꯥꯎ, ꯅꯈꯣꯏ ꯁꯥꯎꯔꯅꯨ꯫ ꯉꯁꯤꯗꯤ ꯉꯥ ꯐꯥꯕ ꯆꯠꯄꯗꯣ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ꯫ ꯃꯇꯨꯡ ꯆꯠꯄꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯃꯗꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯅꯍꯥꯟ ꯃꯈꯩ ꯉꯥ ꯐꯥꯕ, ꯁꯥ ꯇꯥꯟꯕꯗ ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯕ ꯅꯪꯅ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯉꯥ ꯐꯥꯕ ꯆꯠꯄ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯅꯇꯥꯎ ꯑꯩꯈꯣꯏ ꯑꯣꯏꯅ ꯏꯀꯥꯏꯔꯦꯗ꯫ ꯐꯔꯦ ꯏꯇꯥꯎ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯏꯇꯥꯎ ꯃꯌꯥꯝ ꯆꯠꯂꯁꯤ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯦ,
Itaw, nga achouba ama leirehe. mayam nga si nathongiba yaroiko nung asigi manakta kananoma changshinduna tanthorau mayamna thatlaga nga si hekta pharasi mayam madudi mafam sida ngamthabu changhalasi madi makhutna humlaga nga phabasu yamna haibani hoi taw ngamtha somda amukta lakpiu kaidawrage itaw itaudi ngaga yamna pharamli boire ai khoidi ngaga amatta phadre ngamtha nga achouba ma nung asigi karakta changsin khre onthok na chawkhraba jani madu nang amukta changsin laga tanthorau ai khoi swai da thalakke adu nung asidi onthok na chawkhrida masigi karak asida changba nungai gadaba mandine Hera itaw, nabuk phattaba tawrakanu. Itaw di nga du yamna pharabani. Akhoi di amatta phadri. Aduga itaw di nga phabasu yamna haibaduda sum changbiu haibani. phare itaw ai changsilage akoi base thattuna leiramu mayam nung asi chawman khibana ekhoi ning thokpa ngamdre horen lamchong thangni na hanglaga ekhoi kari khumsige Akhoi na singba wari se haidok luragana akhoi mayam loktunaraga hatpani haiduna jairak soidana phanglagani. Aduna ngasigi thodok ase kana amata khangandana lotsinduna thamkhrase. hoi itaw nangna hairibaduna khwaidagi phare ngasigi thodok ase kanagumba mi amana hek khanglakpada ekhoi chairak soidana phanggadawribani aduna ekhoi masel natana kanagumba mioi amatada haidok loi haina wasaknasi Ibung khoi, ngamthadi karaida lebi haurabage. hoi bema na puroi bangam thado angak pamini he nga yamna phai han khiroi hai howine ai ngondadi hayeng halakani bu haire ine ai ni chanto matom ta leiba nungai gadra ina hangbani adubu nangi na puroi ba dunadi nga asuk yamna phari ba sibu yumda kamaina handoino haina irai laina hekta khumdorai mida amani ngangna bu onthok na wa khre bema Asuk thengna phawba halaktriba sibu kaitawba yaurabajano. Phare, imungda changduna oina ngairurage. Hauzik phawba halaktriba sinadi
ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯒꯅꯤ꯫ ꯐꯔꯦ, ꯑꯩ ꯏꯄꯥ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯔꯒꯦ꯫ ꯏꯄꯥ ꯈꯨꯂꯥꯛꯄ, Ichanupi, kuri leire. Hayuto ipata. ꯏꯄꯥ, ꯉꯔꯥꯡ ꯈꯨꯜꯒꯤ ꯅꯨꯄꯥꯁꯤꯡ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯄꯗꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯉꯝꯊꯥꯁꯨ ꯌꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯊꯤꯕꯗ ꯏꯄꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ Ha, kuri haipa. Ngamtha-pu halaktre haipa. Pre. Atuti, ngarang mahaka chatmin nakhipa miyoshing atu ipa kaukhatlage. Atuka, wahang pawhang taurage. Ichanupi, nahak krisu waganuko. ꯍꯣꯏ ꯏꯄꯥ꯫ Hey, nakoy kana lay. Ngarang turenta nga phapa yawrupa miyoshing atu aiki inakta laktapa yate haituna pawpiruso. Isa ngarang nakoy ka punna nga phapa chatmin nakhipa ichanupa ngamtha atu hauchik phawpa yumta halaktre. Mahak mafam matuta matau karam na lehauri pano marik chumna hairoto. Ipa khulakpa, ngamtha haiba nupadu angakpa nupani. Aikhoi mayamna numit tarakle yumda halasi haibabu mana sikhang yadribani. ꯑꯆꯨꯝꯕꯅꯤ ꯏꯄꯥ ꯈꯨꯂꯥꯛꯄ, ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯍꯟꯅꯔꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯝꯊꯥꯅ ꯉꯥ ꯌꯥꯝꯅ ꯐꯥꯔꯦ, ꯂꯩꯍꯧꯈꯤꯒꯦ, ꯅꯈꯣꯏ ꯆꯠꯂꯝꯃꯣ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯜꯂꯛꯂꯦ꯫ Ngamthana lehaukike hairapasu. Nakhoi mayam changtana mapu purakpa yadabara. Mayumta maki nupi lamchong thangni matta lehauri pani chalase haituna nakhoi na themlaka puraklam kadabani. Ipa khulakpa, aikhoi su haiba yabudi haijabani. Adubu itao ngamthana sungya hek yaba kauba leite. Nacha aina haibada thajabidragana aikhoi ga ngarang punna nga phaba chatminaruba itao sing asida hekta hangbiu. ꯏꯄꯥ ꯈꯨꯂꯥꯛꯄ, ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯏꯇꯥꯎ ꯉꯝꯊꯥꯗꯨ ꯊꯦꯡꯉꯦ ꯆꯠꯂꯁꯦ ꯌꯥꯝꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯏꯆꯜ ꯂꯝꯆꯣꯡ ꯊꯪꯅꯤꯒꯤꯗꯤ ꯊꯣꯏꯅꯕꯨ ꯈꯟꯗ꯭ꯔꯕ ꯃꯥꯜꯂꯤꯗ꯫ ꯉꯥ ꯌꯥꯝꯅ ꯐꯥꯔꯛꯈꯤꯗꯧꯔꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯩꯍꯧꯔꯤꯕꯅꯤ ꯏꯄꯥ꯫ Lehauribani. Nakoina hairipa tusu apana thasare. Atupu ngamthana hauchik phawpa halaktrabanina kri kumpa khutong thiba thautok ama soitana thoklamlagani. Pre khulki amaipa kautuna turel atuta chatuna ngamthapu thirurase.